mayam puno putaram noksari ngai haktang nokpa haibasisu afaba hidakni haiba hiramasida paudamam taminasi haina balai nogi manungda amuktang oirabasu ngai haktang oirabasu thawai tana nokthokpa ngamdraba midudi laina tilna kayagi makon safam tungnafam oiraktuna punsi nungsangba haibadu oide nokpada haksangi kaya puna mapung phana pothan bagaloinana immune system mapangan kankathalli energy hengathalli wakhal nungai halli amasung sainakol hanthali khwaidagi pharibadi asuk yamna kanaba mayam asi sel sukchang changdana isam sama minok amana tarai hekta phangba ngamba haibasini matam leba khibikta noktuna ta leba mioi singi immune system mapangan kankhalakuna pungning wakhal animak phibam phagalai nokpana piriba haksel goba kanaba khara khangminasi ahanbada amuktang thawai tana nokthokpana pungning wakhal ki awaw ko handuna masal sing mapung phana pothahali ani subda immune system katkal handuna stress hormone masing hantan bagaloinana immune cell amadi antibody masing hengat hanbadagi laina tina amata sanghande ahum subda nokpan haksang manungda endorphin ko chemical sing thogalakpa maramna haksang nuai halli mari subda igi cell phagal handuna heart ki phibam phali amasung heart attack na singba tongan ba heart ki laina singdagi ngakthoi manga subda maru mapang oibagi mari setsil hanbagaloinana mina tinaningba poi taruk subda phanayamna warabasu wakhal phanayamna nungaitrabasu amuktang thawai tana nokthokpa ngamlabadi awana punamak kokigani taret subada yamna toina nokanba amadi mi busu nohan mangam mioi adu matam punamukta taramna okani University of Maryland ki thijin humjin ba kangbo amada sathakhiba sangyang ki saruk ama oina mioi kharbo kanglup ani thona khaidolami kanglup amu awaba ki drama yenghalaga atopa kanglup amabuna phagi ki drama yenghalami drama lorga kona sangdamnaba matamda phagi ki drama yengma kangbo adugi isel phagalakpa thenakhi immune system ki mapangal su kan khalakpa galoinana wakhal nuaitaba awab stress punamak ko khiba thengnarami atopa changyeng amadana diabetes patient taramapan bu sak pijarba matungda lecture program am yaholami aduga makhoi ki blood sugar level on ni yenglami thangnaba nubita hairba miosing adu sak pijarba matungda phagi ki thorom am yenghalaga blood sugar level olami hairba miosing adu phagi ki thorom yengba numitana blood sugar level hantharakpa thengnaki aruba laina ama nabadagi phamung thakta hedo na hedona leirba mioi phawba thawai tana muktang nokthokpa ngamlabadi sainakhol hanthakiduna tumba yahalli Norman Cousins na iba direct anatomy of the illness ki matung ina minute tara kak thawai tana nokthokpa ngamlabadi saina khanglaba mioi phawba pung aniro mapung phana tumba yahalli hairi mepum khuding nomagi manungda kayarak hanna maram ama natraga maram amadagi noi adubu nokpada pungning wakhal amadi haksang da piriba kanaba singi matangdadi hoidona khanaruba tawdi nokpan haksang da kanaba kayamarum pi punsige tangkak ama natraga amada awaba khudong thiba habisi soidana mayok nagadaba leirabani awaba kongai nokna mayokna duna punsigi sintha pangma ngamriba mioi singbuni mioi laktagi tomthin ngaliba miyamna matik mayai sakna sonariba laipok oina launariba mioi khudingma nokpana piriba kanabadi maithongna tariba harau tayambagi mami adu khakta natte haksang manungdasu ahongma kaya thogaduna kaya punamang mathau ningthina tawhandi punsida karam thaudok thorakadagi haibadu kananasu tamba ngamde aikoi ki khutta leibisu natte adubu thoroliba thaudok singduna punsida kari karamba ithil pihanba yabage haibadudi isa gi khutta lei aruba laina amana naraba matam natragana awaba taraba matamda nokninggadaba kanasu leiramloi adubu pambai ama natraga ama tawduna matamda nokthokpa ngamlabadi awa saina khara makai hanthakigani aroibada ngasigi paudamgi video yengbirba punamapu thagachari